Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau Juntana PDF KNA-B sing Neikhairiba India macha yauna migrant 85,000 maramda halankhrei Akanba lan mayoknariba yumlonaba Myanmar leibakta ain kaina leisilamba India yauna atopa leibaksingdagi migrant puna 85,000 Myanmar government na maramda halankhrei Myanmar gi government na 2023 gi October 5 amasung Chahi asigi January 18 gi marakta India yauna yumlonariba leibaksingdagi puna migrant 85,000 ga chatret ga taraga mathoi makhoi gi leibaksingda halankhi haina state na chalaiba pauche Myanmar Elina na report tauri Myanmar da lo na yadaba mawongda changchenduna leiramba migrant sing asi maru oina masa masagi kanaba thiba lakpa amadi sel tanba lakpa miyoi singna transit point oina leiba asibu sijinnaduna lakhi haina Myanmar gi investigation agency amana pauche asida haikibaga loinana migrant sing ado lo na yadaba migrant oirabaso government na logi matung inna investigation sing chathaki amasung humanitarian reasoning sing amadi international friendship ki khalaga makhoi gi horakfam leibak sing halanki bani lo na yadaba migrant ayamba cross border smuggling amadi insurgency ga mari leinaba miyoina ayambani haina agency gi report aduna fongdokli Myanmar government na paikhatliba khongthang asi yumlon nariba leibak sing maruina India Bangladesh amadi China gi pressure sing gi matungina drug trade smuggling amadi arms smuggling thingnaba lokhalaba khongthang ni haina su agency sinam fongdokli KUNET Victim Association kakchingna amu hana thijin haningbagi apamba fongdoragli Lufamana KUNET ki maramda thijinuna puthokiba chumaran gi warol adubu KUNET Victim Association na pendaba fongdoragli kakchingna pangthokpa pawmisinga unaba amada association asigi member amana fongdorakpada lufki boil adu victim oihoraba kayagi maikaidagi pendaba kayaga loinana akanba mawongda condemn tawi victim gi interest ama fawba yengbidana side ama khaki wari taraga lawkiba manba warif aduna victim kayagi punsidi lu kokpada len taba haibadu oigadawri achumba well pibina balubasi na changsin birakpa khongthang asibudi yamna awangba thakta ikai khumnajari maikai kayadagi kholaw kaya lauduna law court kaya na thingjin khaba Purchase policy lehenba manba mawongda sandoragli scam enforcement department fawba athingba thambadagi Bangalore da leiba KUNET ki Where Wow 2023 dagi sis chawkraba adugumba company oiriba Consumer Efforts Cooperate Efforts na amadi tongan state kaya gi court kaya amadi police department kaya na thingba thamkraba scam asibu yamna laiba mawongda refund policy amadi purchase policy lei haina Hajilaga lubasibu lana lamjinglaga warusin ama tahankiba sidi yamna laibak thibani haina association na logjai amadi athuba matamda ikai khumnajariba lubasina reinvestigation tawbi duna victim amadi culprit sing asiga faminabagi room ama pibiraga achumaran thidokpagi tanja adu pibiu haina association gi maikaidagi haijari refund policy da best tawraga warusin pikiba simakti victim singi right matpani haina association na logjai maramdi refund window open tawringai da refund apply tawkiba hojik fawa refund laktriba victim kayani leiri makhoi sing asina kanada amuk wakatkani masida natana KUNET register tawre hairaga register tawdabida sel lokto pikraba victim sing asigi wakasina kadomda wakatkani asigumba amotpa kayana thalaba KUNET Manipur police amadi lo kayana swachingba thamliba KUNET asibo yamna chenba matamda warusin ama irailaina pibirakliba asi karamba mawongda yasinaribano haibasisu laibak miyamda phongdokpiu aduga culprit ama fawba yauduna yasinariba case asina karamba makhalgi case no haibasisu association asina hanglakli Netaji Subhash Chandra Bose ki mapokumon pangthokre yelomi singbu baligi hameng tahanabagi achoba khulil tharangni AIBF All India Forward Bloc AIFB Manipur State Committee na senduna Netaji Subhash Chandra Bose ki chamaga kunipal lak suba mapokumon thorom kaibi sanapata laiba YV Land Children Home na pangthokre AIFB na thadorokpa charol aman hai thorom atuda AIFB Manipur State Committee gi State Secretary Khomram Gyaneswar na thoiba michunglen amadi Yaibiral Children Home asigi executive member Yumnam Sarat Maitaina Thoromapu oiki NCP Manipur State Committee ki President Soram Iboyama Siva Sena UPB ki Vice President Syam Singh CPIM ki State Secretary Khetri Mayum Santa CPI Manipur State Council ki Executive Member Samungau All India Forward Bloc Manipur State Committee ki Secretariat Member Maibam Nabakeshwar amasung Sapam Opendra na
Presidium member oina saruk yaki. Children home asida lairiba angangsinggidamak chana thaknaba potlamna chingba ngamjaba potlam khara khudol tamduna pangthokiba chamathoram adugi mithunglengi warolda AIFE ki secretary Khomram Gyanesorna hai mikha poloblaiba ama ningtama fangnabagi damang mapunsi amadi leijaba pumna makathokuna Bharatpu British ki makhutagi ningtama munkhiba Netaji haina kaunakiba Subhash Chandra Bose ngasi su Bharat ki miyam khaknatana malem asida namthabiraba khunai pumnamaki lamjing maira oiduna ngali ngasi su Bharat ki miyoi khujok khara khaki makhutagi Bharat amasung Manipur ki miyam mikha pona hingli maram asina ikhoi ningtamba lanthengle payadri yongna lau mapu tanba yumdang bana kainaiba haiba ipai pusingi pawro kawbo chumloi haiki magna makha tan hai lamdam asigi oiriba tangdu leita daba fibam asina maram oirega ikhoi muna thabak tobo changi oiragliba fibam asi mi fata kharagi khujul tharangda gini lamdam asida yelhaungaidagi lereklaba yelhaumi singbu baligi hameng tahannabagi achoba khujul tharangni Pumnama asi khangna ikhoina thabak tawba mathau tai emotion sentiment lana lamjingba singdagi nanthok-tuna asengba yeknaba masak khanglabada isana isabu kanjaba ngamgani huina khonggadabada gadana khongbagi thabak thadok-tuna khongdaba huida chai chaba amadi tal yeliba yong tanthok-labada tangdu leitaba lakani hauji aikhoi pumnamak pangthabagi matam nate aikhoibu minam sorry duna chathariba launam lang thattuna isagi dingtamba fangnabagidama aikhoi puna wakhal tana lanthengnaba mathau tai asigumba ningtam lantheng asigidamak yengnaba masak khangdokminaduna achumba poram yalaga ikoi puna amato oina lantheng minasi